ꯇꯥꯕꯗ ꯃꯔꯣꯏ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯗ꯭ꯔꯒꯅ ꯃꯥꯡꯍꯟꯒꯗꯧꯔꯦ ꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯞꯇꯨꯂꯥꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯊꯤꯡꯅꯕ ꯁꯔꯀꯥꯔ ꯑꯁꯤꯅ CSO ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ कुकी ब्लैक डे की थौरम मफम कयादा पांगथोखरे मोरे टाउन रैली चतुना DC की खुथांगदा प्राइम मिनिस्टर दा मेमोरेंडम पिसिंखरे मियाम की मिहुर ओरिबा सिंगना पुक्चेल सिंगना कथोकपगा लोइनना थबक तौरबदी मियाम नसु थबक अदुगी कानबा सोइदना फंगनी हाइना मिनिस्टर कराम श्याम फोंदोखरे टाइम्स ऑफ मणिपुर की मणिपुरी पाव मियेंग ताबिरिबा मयाम पुनमकपु असाप्रिया तराम नोकचरे ngasi maruiba pawsing sandokna pizare खुनाय असे ड्रग मांगहनगदौरे ड्रग अखोई येक्नबनी हाइबा मसक खंगलसी अमदी ड्रग का लांथेंगनसी हाइरबदी यूथ एम्पावरमेंट अमदी अवेयरनेस पीबा मतम यौरे हाइना मणिपुर की गवर्नर डॉक्टर नाजमा हप्तुलाना ngasi सर्विस ब्रिज एजेंसी न सिंदुना राज भवन की दरबार हॉल द पांगथोखिबा अहुम सुबा स्टेट लेवल यूथ कन्वेंशन कम कल्चरल मीट की थौरम द फोंदोखरे महाकना मखा तारदुना अखोई खुनाय असी अचुंबा अमदी चौकत थौरांगी मायोन अमदा पुसी हाइरबदी यूथ एम्पावरमेंट लोमदा मायोन सिनबा तंगाई फदे मतम अदुतदा लैबाक असी हिरम खुदिंगमक्ता मतोल लोमना माई पाकने इनखलकलिबा नहा सिंगदा यावरिबा थौना असी माइकई चुमना अफबा लंबीदा लमजिंगबिबा मथौ ताय हाइरदुना मणिपुर असी मरु ओइना ड्रगना सोखलबा लमदम अमा ओइरे हाइबसी मियामना खंगनरबा वाफमनी हाइखी ओइरकलिबा फिबम असिदा ड्रग की लालोंग असी करमना माइथीबा पीसीगे हाइबसी खनदबा यादबा अमा ओइरे हिरम असिगा मरी लेनना साउथ ईस्ट एशिया की लैबाक तरुक अमदी नॉर्थ ईस्ट की स्टेट तरेट यावना मालेम की थाकता ड्रग एब्यूज अमदी ट्रैफिकिंग की मतंगदा अतुबा मतमदा कन्वेंशन अमसु पांगथोकलगनी हाइना महाकना मखा ताखी Representatives from 6 South Asian countries and 7 states of the Northeast will congregate to hold brainstorming deliberation on issues relating to drug trafficking and drug abuse. I would like our youth to stand up against this drug abuse, which is detrimental to the prospects of our young generation for socio-economic development of the state and the country as a whole. थौरमदुदा सरुयाकिबा कैप्टन पीडी मिनिस्टर कराम श्यामना खुनाय असिदा मसागी मथौदांग खंगबमी यामदबना ngasisu खुनाय असि मनिंग हंदुना लेरे चौका थौरांगी थबक सिंगदा नहा सिंगना मसा मसा याउसिनबा अमदी खना नैनबदा हेना मायोन सिनबा मथौ ताई खुनाय असिदा मी खुजो खरना मसागी ता खंदुना मयाई काबा चिंजाक ललोंदुना खुनाय असिबु मांगहल्ली मसिमकना खुनाय असि लेखा ताहनबगी अचौबा मरम अमा ओइरे अफब खुनाय अमा सेमसी हाइरबदी अफब लुचिंबा अमा लेहनबा मथौ ताई मिखलदा सेल येंदना माई पाकपा ngamlaba matamdata leibagasi chaukhatle haina lawba yai haina makha takhi मियोइबगी वाखलोन नबु चुमना खल्लबा अफब थबक तौरबा ओनबा कल्लबा अदोम अखोई स्टेट अदुम कंपल्सरी चौखलकनी उजे आइनगा मणिपुर दा तौबा फंक्शन दा आई काइगुम कान इंग्लिश हिंदी गा से अमत nganning करिगिनो आई थमोई वा कासिंदगी योंग सुनानी अदुगा कोइने पिट्रेबी लेबाक सिंजे ओ इंडिया की एनी पॉलिटिकल फंक्शन गुम कॉन्फ्रेंस ददी आइदर हिंदी और इंग्लिश अदुम ngangne मीगी चौथोक से बजे क्राइद लेगे दा मरोन नांग बदे लेरमने आई यूरोप कंट्री द जापान नुमान एनी ओयर सत्व कांसिदा इंग्लिश से खंग खग अमत ngangu ya होटल द कैंटीन द एनी ओयर द ओनली इंटरप्रेटर खरा अदु खकी गाइड कुम कई मुदु ngangne मयाई काबा निसा थिंगनबा सरकार असिना CSO अमदि मियामगा पुन्ना खनमिनसे निसागी मायोक्ता अकनबा पॉलिसी अमा सेमनबा होनरगनी निसादा मी हातपा याबा पोलमसिंग यारिबे मखै हापिगनु हाइना ngasi CM सेक्रेटेरिएट पांगथोकपा पाउगे मिफम अमदा चीफ मिनिस्टर एन बिरेन फोंदोखरे
Chief Secretary Dr. Suresh Babu, DGP LM Khaute amade police ki makok thongba official kya su saru yakhiba paumi singa unaba ngarang Thobal SP na Thobal athokpam awang laikai dagi fagalakiba local made all monkey rum bottle sing ahangba bottle sticker amadi spirit singdu paumi singi mamangda utkhi Chief Minister and Biren Namakha taraduna sarkar asina ngasi fawbuda nisagi mayokta thabak kaya lokhatuna lakli mamangda su nisagi sungpham thugai ki balaikre lupa crore kaya gi maman oigadoba nisagi polam sing fagat balaikre masina aikhoi ahing tumba yadre Chahi kun manga dagi nifu gi mathakta laiba nupa singna nisa sizinnarakpadagi manung matam chadana laikhidaba kaya thokli nupa laikhidraba nupi kaya su masing hengalakli nakalamaromda customary gi mingda puthokliba nisa singa sisu potyan kaya yansinduna thadorakpa sisu yengsinba matam oire nisa gi mayokta akanba mityeng ama chandanaba policy ama puthokna bahonari sarkar asina thaurang ama paikhalabasu hekta yade haiba sigumba si thoktanaba Lairiba CSO sing amade khoi punna phaminaraga khanasi masida miyamna su achoba mateng pangbiu hiram masida sarkar asina yamna lumna lawbaga loinana akanba policy ama puthoknaba akhang ahi kaya tana bahore masida miyamna mateng pangbiu haiki miyoi bagi punsigi oi bakhardi yengaga oi government gi chapchaba policy ama laktang gi marak sidasu sugumba spirit kumba adagi kainogi noki makhal makhagi sarap hapagumba adagi nisakana bane haidana guli hapchalli haibagumba manamda yungang sisu ji manipur da phangiba yungang sisu sungaga yungang semaga yolambagi mamangi mafam amada aduna sigi leiba mayamse masi mi siba yaba karbar tawbuse masi pudaktagi lepiyo any Hawalda Wagera, Sangmaida Wagera, Androda Wagera, Kairauda Wagera, Hangang the Wagera, any Kogi Kakulong the Wagera, anywhere, me Shibayaba. Tangasana Winamada is Hendung Krapanga with them. Me Shibayaba Port Yansenba, Nisakana Banana, Migi Punsi, Sakau Satapia, but was Gumbase. The Vinu had the name of the Matul Tokjari. India lenga ka santigi wari sanariba NSN IMna kumjali singamaga chamapan maudra nithoi maudra humdoida kuki micham kayama tamthirabali chatta hatkiba amade khul kaya mang takhanduna mai thakiba du warning singduna chahi khudinge pangthotuna lakiba kuki black day kumsi chahi asida su kuki inpi churachanpur na sinduna churachanpur da pangthokre miyamna matam aduda laikhidraba singi khubam tamna laklaga mafam aduda laikatki amade gun salute piduna minute ani to minute laiduna ikai khumna botki KNO gi president PS Haukipna Cookie Black Day gi website amasu launch tawki mafam adudagi miyamna DC tamna laktuna DC gi kuthangda prime minister da memorandum ama bisinki How long will the government of India turn a deaf ear to the suffering of the cookies who become destitute not by choice but by the crime committed by T.H. Muiva, the Supreme Commander of NSC and IM. We want peace. We are the peace-loving people, the citizen. And until and unless this justice is given to the victims of the cookies, this Sanitni or Black Day has to be observed. Numirasi kamari lenana Hill Tribal Council More nasu wangang daba peace rally ama More town ge koibada chatkre naseyu angan badagi chatkiba rally adu More galngam lunnaun ground dagi horaga More police station fauraga Nepali basti kanan veng More kaithel fauraga tungda Hill Tribal Council office fawu chatki Rally the framework agreement is a dark as negative impact of drug abuse. No Naga solution before justice for cookies. Punish the murderers of 1,000 cookie. Live and let live. Justice is our democratic right. Hariba Warul Singh Yauba placard Singh Paiki. Tungda Hill Tribal Council Morena, India ki Prime Minister da Pinabagi memorandum amasu Technopol DC ki kuthang da pisinki. Tharamadu ka mari lena ngase ayuk pung taruk tagi nungthil pung ama fawba makhalamatagi gari chena khide. More town manungda kaithel dukan hotel amadi laloliti ki thabak thoram sing lepki amadi more amadi imphal dagi makhal amatagi gari sing chena khide more police na pamdaba thodok sing thoktanaba check sin thorang lokhatki
Amaromda Kuki in P Manipur KIM gi midyeng makhada Kuki in P Jiri Tamenglong Zone na sinduna Tamenglong District ki manungchana laiba Faitol Village ki Community Hall da ngasi ayok pung 8 dagi hauraduna Kuki Black Day Observation amadi Silent Possession ama chatki Procession adu Faitol Community Hall dagi hauraga Faitol Village sinba thongna chatki loinana miyam gi oiba mifam amasu Faitol Community Hall da pangthoki ngasigi mifam amada possession adu da Kuki Solution Before Naga Solution World Must Condemn an Asian IM Program amadi Kuki Crisis for Justice haina thaba placard kaya paiki procession adu da mioi chamanga mokna sarkya ki ngasigi Black Day gi thoram adu ga mari leinana Kuki in P Jiri Tamenglong Zone gi President PU Jangsad Haukip na fongdokibada ngasigi Black Day asi chahi khuding pangthoktuna lakpagi maramde hauzik fawda government na makoi gi wa tabidaba amasung makoi gi sikiba mioi sing adugi damakta langla langjin puthokpidaba amasung justice pibidana leirakliba si yamna nungaitaba amade pendaba fawbagi ngasi aikoina thoramasi pangthokpani aikoina kanagumba community maitai naga amataga khanage chainage haibanate makoina pamliba demand adutang yamna peaceful oina mapung fanbiu haibani India government amadi Manipur government na ngasi fawba karisu tawbidaba si violent agitation ama invite tawrabra haina fongdoki Paugi mrak thana tem break ama loksari Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi daw kana bu leibu Kangla Nupani kaina kumai rau za atek pubi ne leishari ngai dana aduda puniga dada puniga ngasi de keno yare nung phadoksu koi pu pubi bado akhoi di phangjadrabani ngai khone ai wasisu yam nungai pauni ne ahum lak suba langbal kaithel pangthok kadori atidi kaida hapta kan jimuda asengwira mane DS Enterprises kaisam thongna khodol tamliba ahumlak suboina pangthok kadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaithel atidi yam nungai ni adi miyam do nangonda ne yengba chalusena ne haige toriba break matungda mayam utaram nokchari makada ba pauta miyam gi mihud oiriba singna pukchel sengna kathokpaga loinana thabak tawrabadi miyam nasu tawriba thabak adugi kanaba soidana fangani haina Consumer Affairs Food and Public Distribution Minister Karam Shyam na fongdokre wafam asi ngasi charging myren khong laikai da laiba puthiba market complex ta PKVY gi makhada lupa lakh kun hena changna sakiba agriculture market set ama sangabagi thoramda fongdokhibani Agriculture Minister V Hankhalian Lilong Municipal Council Ward number 5 ki councillor A Omi Bala Sarukya ki bathoromaduda President ki warol piraduna Minister Karam Shyam na makha taraduna Hauziki matamda mana masing thaba matamda yuanabagini hairabadi chemical fertilizer sing ka hena seasonabagi wakhalon ase thadok pachumle masina aikhoi gi hakchang da tungkoina amang ata thokhali haibasi khangjinba matam oire masigi mahutta vermi compost amadi organic fertilizer sing season aduna magul leiba pothok puthokla ngasi sangariba market serasi miyamna khuba khufam onthokumsi loinana laikai gi amadi samas ki aifana ba thabak tawriba singda makhoi gi tawbimal khangbo pa dakar oi haiki pot khara sida puthoga yon ga doi se hoi market gi kai kai ti uba imaibil sina yon ba kai sukai de ado akhui ai hingon leiba pot sing je sisu adi yamna har nun haptaba vermis compost ko masandi chanyung hapaga पोसे पुठोगा सिदा तुम योन सेवा
ngak ngainabagi tawdraga support yonjari be imai ben khara du sinna biramaga ayeng pot tu lupa manga taragi yonbi ba kanda mangona lupa sama di lupa taradang kundang se sathapio na biramaga yai ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯄꯤꯛꯄ ꯒꯥꯔꯗꯦꯟ ꯍꯥꯏꯇꯥꯔꯦ ꯀꯤꯆꯟ ꯒꯥꯔꯗꯦꯟꯁꯤꯗꯒꯤ ꯌꯥꯝꯅ ꯃꯁꯥ ꯁꯦꯡꯕ ꯑꯗꯩ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯄꯣꯠ ꯀꯌꯥ ꯄꯨꯊꯣꯛꯑꯒ ꯁꯤꯗ ꯌꯣꯜꯍꯟꯁꯦ ꯑꯃꯔꯣꯝꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯚꯤ ꯍꯥꯡꯈꯥꯂꯤꯌꯥꯟꯅ ꯉꯁꯤ ꯁꯪꯒꯥꯔꯤꯕ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯁꯤꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯄꯣꯠ ꯌꯣꯜꯂꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯧꯖꯤꯛ ꯏꯀꯪ ꯊꯣꯛꯄꯗꯒꯤ ꯂꯧ ꯎꯕ ꯌꯥꯗ꯭ꯔꯕ ꯂꯧꯐꯝꯁꯤꯡꯗ ꯅꯤꯡꯊꯝ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯊꯥꯅꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ 2022 ꯐꯥꯎꯕꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤ ꯗꯕꯜ ꯑꯣꯏꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ngasi sanggari ba kaithel asi isagini khanna cheksina amadi lu nanna thamnaba kaithel fambising amadi lekai miyamna honabiu haiki madu natadi ekoi manipur gumba state macha agriculture da depend toba economy su yamna wangdaba agriculture gi pothok singda depend toba state singse ekoi gi agriculture gi pothok se hena thokhandri ekoi state asida revenue su kadaba maramaduna sida stress kan piraga mayam hojigi lowmi singi sarkar na mateng piba hiram da pigani khudingda angamba changda pigani adu moina mak practically lowmi ichininaw sing imai ben sing ahalaman singi khutta lebani PKVY scheme gi makhada lupa lakun hena changna sakiba kaithel asi state asida masing manga khak sanaba approve tawkibagi manungda amani loinana pofam thamga doriba ima singda ngasi minister singna card su genthoki abosida TV hairibasida honorable minister agree na Hagat sa ibang tampalay na TV Mahairoi baby sanami sige achumba wayal athubada puthou mara laitaba miyoi sing fazinduna thambiganu haiba dabi tawduna kiamgai langthabal kunja amadi thongjugi maira paibi amasung club ki member singna khusamnaduna ngasi laisang hidengi nongin cafeteria manakta wakan mifum famkre wakan mifum aduda say no to politics say yes to justice speed up the investigation and release the truth using baby sana's case for political gain is inhuman false accusation without proof is wrong haina thaba placard sing season aki ngasigi wakan mi famadu da sarugya kheba langthabal kunja awang laikai maira paibi welfare association gi joint secretary kaisam moduvalana misi asigi achumba wayal athubada fangalo laigak na misi asigi case asi CBI da athubada sinabiyo haiki moduvalana makha taraduna misi asiga mari leinana fazinduna thamliba standard rover higher secondary school gi principal yauna atopa miyoi sing mara leitaba oiragadi athubada thadu mara leiram lagana matik chaba chairak pibiro loinana case asigi investigation asi nakal namatagi mityengda chathabiganu haiki School is so hang up banina mapi mapa later by do tokle principal later banina sata sing sugi tamoi the sham no ita so powder aduna mara later ba oiragadi puzzle basing su patadok piro mara labor oiragana moina mi hat pani haragana hat pagido langla langjin do putok piro aduna tragadi aikoisu mathang akoi bada lairibra praja singje akoisu pendaba kholau launingak pa haibasi masana tabani nupa amagi mafaiga lama puthoga bibi sanagi sibagi dak phamne hana puthokpa adegi sigumba mayam jina praja jingi thamoi da chudana laigriba bibi sana kam haina haloi doino mathanda kam haina sidoino haibagi thamoi da khangriba sokriba mayam je hojikti asumba langla langjin je khara puthok pirabani na je sina jo khitang khandha biba matam oire hana khanjai kari gumba da landhoni sina magi school sida mi je halamba thoba chena namba thoba ji si yaubira noba langthaban kyang bai thongju ai khoi thawoi jarage be standard award muthat paje aduga mara laitaba targa di standard award ki phajali basing je warden jing laisa bising ni adegi machanu pa chenari basing mayam je mara laite hairaga di moi je thadok piroba simatang ai thamoi chokna haijeningi Kumja lisingani taranipan ke September 18 da Manipur ke Chief Minister N Biren Singh na hodokiba Jirivam Imphal helicopter service asina Prazamiyam da yamna kanaba amadi athu akaida khudong chaba ohenbada natana yumthang nariba state singi miyoi singdasu chathok chasin tawbada khudong chaba mo ohele
अदुबु जिरीबाम डिस्ट्रिक्ट असिगे हरिनगरदा हौजिक सिजनरिबा हेलीपैड मफम असी यौनब चटपदा लंबी फत्तबना मरम ओइरगा हेलीपैड यौनब चटपदा खुदोंग चादबा कया मायोकनरे मसिदा सुनतना पैसेंजर सिंगी फंफम लेतबा अमदी नुपा अमदी नुपी की टॉयलेट मतिक चाना लेतबा कया सिना पैसेंजर सिंगदा अचौबा वाबा ओइरी मसिगी मतंगदा सोशल वेलफेयर एसोसिएशन जिरीबाम के फाउंडर प्रियो कुमार मैनाम न फोंदोरकपदा हौजिक जिरीबाम अमदी इम्फाल की हेलीकॉप्टर सर्विस लेहन्नबगी दमक मणिपुर लेंगा के अचुंबा खोंथांगने हरिनगरदा लेरिबा हेलीपैड मफम यौना चटलिबा लंबी असि यामना फते मरम अदुना लेंगाकना अथुबा मतमदा सेमजिनबियु यूरिनल टॉयलेट सिंगसु मतिक चाना लेतबा सिसु खरा फजना थंबियु जिरीबामदगी नॉर्थ ईस्ट स्टेट की मरु ओइना गुवाहाटी शिलोंग अरुणाचल नचिंबा मफम सिंग कनेक्टिविटी थंबिरबदी हेना नुंगाइजगनी हाइना सुफुंगदोकी On behalf of peoples of Jiribam, lambi thong si kitang mong taramdre di hek walkable oiba motorable oiba potumakti oidre maramadana mari lena ba authority na atuba matamda adi lambi thong je priority kitang memiang changhaningi atana service si anakpa north east ki like Shillong khangde Guwahati khangde और से अरुणाचल गुम्बा सिक्किम गुम्बा सिसु की कनेक्टिविटी से फर्दर डेवलपमेंट होने स्टेप होने लखत पिरागदी हेना कोई मैम की अपेन बाफबा है बदु नुआई याफबा ओइगनी हौजिक लेरिबा लेंगागसिना चिंगी डिस्ट्रिक्ट सिंगदा पाइखलिबा चौखा थौरांगी थबक सिंग हक्थेंगना यंगसिनबगी सरुकमोइना ngasi सिंघाट केंद्र की तोंगान तोंगान मफम सिंगदा चतुना यंगसिनख्रे खोंगचरदुदा केंद्र सिगी एमएलए मिदागी वाइस चेयरमैन ओ लुखोई चीफ इंजीनियर एन बाबूचान डायरेक्टर ब्रोजेन एमओबीसी की डायरेक्टर उत्तम अमदी अतई ऑफिशियल क्या सुसरुगाखी खोंगचरसिगी मतंगदा वाइस चेयरपर्सन ओ लुखोइना वाफम कया थमखी शॉर्ट टाइम सिदा तखोलैबा चलिबा प्रोग्रेस से कोई हमने अप्रिशिएट तवे मसे कोई लेरिबा कंसल एमएलए सिंगदुगी थवा यावबदगी मोगी रेस्पोंसिबिलिटी दु फजना दायित्व लौबीबदगी सिगी लेवल से यौरपने छात्र सिंह करी लाइफ मागी फ्यूचर की कैरियर मफम से लेदोरिबनी अक्वेट लाप खोट तौबद खुदोंथीब थोक्तनब फजना मागी तबम थोप बिल्डिंग स्ट्रक्चर से साब तंगाई फदना सिंह चाइब सीमेंट की प्रपोर्शन हो करी हो फजना खलगा ऑनरेबल एमएलए रेस्पोंसिबिलिटी से लौबीगनी थमजरगा चीफ इंजीनियर एन बापूचानसु खोंगचरसिगी मतंगदा तोंगान तोंगान बो वाफम कया थमखी वर्क प्लान याउदना सेमलंबा खोंगसांग तमेंगलोंग लंबी पाथोकपगी थबक रोंगमई नागा स्टूडेंट्स ऑर्गेनाइजेशन मणिपुरना थिंगजिले हाइना ऑर्गेनाइजेशन एसिगे प्रेसिडेंट दाइचुई गांगमईना फोंदोखरे ऑर्गेनाइजेशन के प्रेसिडेंट लुचिंगबा तौमी सिंह अमदी पौमी सिंह याउना लंबी असि पाथोकपगी थबक तौरिबा सिवालया कंस्ट्रक्शन कंपनी न सुरिबा थबक सिंह हक्थेंगना यंगसिनखे ऑर्गेनाइजेशन के जनरल सेक्रेटरी जेंथुई पानमई याउना थौमी कयासु यंगसिनबदु सरुगाखे प्रेसिडेंट दाइचुई गांगमईना मखा तारदुना मतम कयागी ममांगदगी तमेंगलोंगी मियामना पामदुना लाक्लबा खोंगसांगदगी तमेंगलोंग ताबा लंबी असि पाकथोखनबा अमदी सेम्बिनबा तकनदुना लाकपने लंबी असि कयारक मतमगी ओइना सेमलबसु इरम नालागी फिबम फत्तबा अमदी लंबी सेमबदा क्वालिटी कंट्रोल तौदबना फिबम चादना लैबा लंबी अमा ओइदुना लाकपने अदुबु हौजक्ति लंबी असि डबल लेन ओइनबा थौरांग लौखलकपसिदी यामना फबा थौरांग अमने नेशनल हाईवे इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड ना मपुंग फाबा वर्क प्लान ब्लूप्रिंट याउदना कॉन्ट्रैक्टर द थबक सुहलंबगी थौदोक असि थोकपने हाना लंबी असि स्टेट की पीडब्ल्यूडी ना पाइरंबने अदुबु हौजक्ति NHIDCL ना पाइदुना डबल लेन ओनखतनबा अमदी सेमनबु होनरकपने थबक ओइना पाइखतनबा टेंडर तौबदा दिल्ली द बेस तौबा सिवालया कंस्ट्रक्शन कंपनी ना अपुनबा लुपा करोड़ चौहुमगा कुंथ्रा मरीदगी चादा तरा मंगागी सेनफम तक्थरगा थबक सुनबा खनखिबने असिगुंबा थवोंग असि ऑर्गेनाइजेशन असिना यामना हक्चिना लवे पाइखलिबा थबक असिदा चप चाबा वर्क प्लान याउदबा चप चाबा डिटेल्स मियामदा खंगहंदना
ꯊꯕꯛ ꯁꯨꯔꯝꯕꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝ ꯑꯁꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯊꯤꯡꯂꯦ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯋꯥꯛ ꯄ꯭ꯔꯣꯄꯣꯖꯦꯜꯁꯦ NHIDCL ꯗ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯔꯦ ꯑꯗꯣ ꯂꯥꯛꯇ꯭ꯔꯒꯗꯤ how can the contractor start this work ꯃꯁꯤꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏ NHIDCL ꯕꯨ ꯑꯩꯈꯣꯏ ꯊꯥꯖꯗꯕ ꯋꯥ ꯅꯠꯇꯕ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯍꯥꯏꯅꯤꯡꯉꯤ ꯃꯔꯝꯗꯤ ꯋꯥꯛ ꯄ꯭ꯔꯣꯄꯣꯖꯦꯜ ꯌꯧꯔꯛꯇ꯭ꯔꯒꯗꯤ ꯊꯕꯛꯁꯦ ꯃꯣꯏꯅ ꯍꯧꯔꯣ ꯍꯥꯏꯕꯒꯤ ꯁꯦ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯋꯥꯛ ꯄ꯭ꯔꯣꯄꯣꯖꯦꯜ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯊꯕꯛꯇꯣ ꯂꯦꯞꯀꯤꯁꯅꯨ and this work layout plan mayamse it should be in the public domain ekoi thire ekoi phangre at our own level paugi marthana temi break ama lausari Hello Food Express na adom adom gi matam manghandana home delivery tawbagi khudong chaba pijari ngasi mak hojingmak adomna adomgi mobile da click ani khak nambiduna Hello Food Express ki apps asibu hapchinbiu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba manipur gi apamba hotel singdagi mahau leina chabiu atenba matamgi manungda apamba chanaba makhalsing Hello Food Express na pijariba home delivery ki khudong chab silobi Hello Food Express your favorite food delivery break matungda makhataba pau pisari G. Ravindra Sarmabu BJP Sarkarna amuk hana rearrange tauba yaroi haina Jeliarong Human Right Protection Forum gi President Robert Golmai na phongdokre ngase chingmairong da pangthokpa paumi singa unabada President Robert Golmai na makhataraduna IFCD da Chief Engineer oina leiramba G. Ravindra Sarma lisingani taratareta thabaktagi pothaki masigi matungda Manipur Sarkar gi Cabinet mifam amagi matungina lisingani taranipanda Ravindra Sarmabu OSD oina tha taruk puhanki Housing na Water Resource aina olaba Department asida Chief Engineer ani thokna khaidoktuna lisingani taranipan gi July da amukhanna tha taruk amaga sangdokhi Hairiba khongthang asigi mayokta Benjoy Ningthau Let Khomang Khongsaina High Court of Manipur da case ama file tawduna lisingani taramapan da order ama taduna makhatana puhandana ba right takhi Single bench amadi division bench na order ama taduna pudana ba hairakraba fawbada sarkar asina makhatana puhanna bahona basi yamna laibak thibani Service makha tanaba honabagi mahutta mahakna chief engineer oiringai matamda kari tawkhibage haibagi matangda oina thagat thigatpiu miyoi asi nataba atopa engineer amata laitrabara thawong asi forum na yamna hakchina lawe sarkar asina thubada matik chaba chief engineer ama hapnaba honabiu haiki khangjaninge adu matungna Ravindra Sarma asi Manipur High Court na order takiba phawa moina amuka hanna re-engage tawribsi horiba naharol sing puba yaba mi sing mahake moye right se matpani aduna asise human rights bole tobni adu akoi kanna condemn towe Ravindra Sarma se mahakpu amuka re-engage tobu muta mahakna 40 years pu khiba mahake chief engineer am oina mahakna to khiba thabak sing adu mahakpu review towe thabak to mana kamai tobibra haibo review tobiyo mabu service de review to hanbignu haise akoina apambani Nupi singi haksel gi lamda mateng oigadaba amadi kanaba kaya pigadaba sanitary pad makhalama ngasi health minister L Jantakumar ni yanthokre iboton sana higher secondary school lapang thokpa pad yanthokpa duda medical directorate ki official sing wejar wellness ki nauko ingak susarugya ki school asigi mahairoi singda minister na pad sing yanthoki minister L Jantakumar na makha taraduna hakchang fana thamba haibasi yamna tangai fade mahai masinga hakchang fana thamba haibasiga yamna mari leina banina hakchang fana thamna bohona si haiki afam makil mama yo afam makil satra satri yo now it is the right time for all of you see adolescence period se sidegini life ki meaning se ata han bahuduri se si period sidegini bako aduna masi jakoi amum yan thokke aduna madugi tum noi test oro aduga noina karigumba makhata ba makhaki noina si material se additional loiba makhali pot pamak putagedi akogi Dr. Jubilee amasung leiba kalosingda noina adum telephone da wa hangaga karam kanna fangadege karawai fangadege tum hai bi ai Hayeng pangthakodoriba International Peace and Social Advancement IFSAGI kunmathoi suba mapokomon thorang mari lenana lopasina RIMS ki Department of Transfusion Medicine ga kusam naduna ngasi RIMS ki blood bank ta nomagi oiba ikapagi tharomoma pangthokre
ngasi pangthokiba I katpagi thoramadudha IFSA gi thomi amadi atai miyoi nifu henbana I katki thoramadu ga mari leinana IFSA gi president Joy Chandra Konthaujamna lamdamasida nong makangdana thokliba khudong thiba thokdok sing amadi khudakta I darkar oirakpa matamda kharada oirabasu mateng oinabagi wakhalonda I katpagi thoramasi pangthokpani miyoi amana karigumba I darkar leirabadi lup asida pau phobirau angamba mateng pangjage haiki mahakna makhatana RIMS ki Department of Transfusion Medicine gi oina I katfamda leiriba infrastructure asi matamga chunadre atuba matamda director amadi medical superintendent na midiang changbiduna matamga chunaraba khusu khulai sing thambiyu haina mari leinaba authority gi puning chingsenki ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯄꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝꯒ ꯆꯨꯅꯕ ꯕꯦꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ IFSAꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ IFSAꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯔꯤ ꯂꯩꯅꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ MSꯗ ꯑꯩꯈꯣꯏ ꯎꯅꯖꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯠ ꯑꯁꯦ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ ꯃꯇꯝꯒ ꯆꯨꯅꯕ ꯕ꯭ꯂꯗ ꯕꯦꯡꯒꯤ ꯕꯦꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ IFSAꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ Laioi Kraba Freedom Fighter Lai Khuram Khagendrojit ki Chama Kuntra Manga Suba Mapokumon gi Palan Thoram ngasi Imphal East Wangkhai Kaithel Asangbi gi Multipurpose Hall da Lai Khuram Khagendrojit Research Committee ne sinduna pangthokre Thoram adu da sarugya kiba committee asigi secretary L Prem Kumar na haukiba lising amaga chamapan kuntra manga da lamdam asigi ahanba oina matam adugi mapi mapa oiba singi mathakta isingi mamal hengatpagi mayokta numit humfu mapan chupna ahanba rasniti gi khongjang changsin khiba luchingba ma oiramba khaktanatana lenga ki luchingba singna chatharakpa prajagi ona tainaba ihulgi mayokta lepkhiba miyoini haikhi nakala maromda resource person oina sarugya kiba kholau pauche gi former editor langol ibo yaimana lamdam asida anauba socially culturally achumba amadi prajagi hakki damakta miyam ga changsilagliba khongjang adu kasigi mirolna tamjaningai oiri haiba wafam kaya phongdokhi Anuba kunai lichat amagi masak semak na bagi damakta aikoi gi mangda sakhiba saknai raba luchinga singchina lau khiba thaudang moi da chien khiba gunse masi nawong na ningsing bagi aduga madugi moi gi matung indna moi gi thongna do madu aikoi na ningsang na thongna du pokna bogonaraga changjin bagi tangai phadaba leire So, Sima Samapan Kuntra Mangada, October Revolution Haduna, Oki Prazana, Taliba Sing a City Kazna, Si, Ning Toda, the Rasaraga, Kopu, and a Haidani Haduna Toba, Iho, Haiba Iho Sida, Oki Nickel Manipur Praza Haduna, Oki Ranchi Dolama, Semna, Makai Makai Praza, Sangalona, Underon Hovani, Haiba Underon say, Masina, quite the Hanamba, Manipura, Manipur history, Ranjiki Oiba. Miyangi andalon political party ama oina hawa miyangi andalon de masina oigani haibasi miyamda prasingda akoi manipur miyamda khanganba pamjaba asina maruba thimni Kumsi Chahidi Nonglik na chubana maram moiraga Kumbi Hautak Farm da leiba Pengba Farm da ngayok naba pukri thenbana nga thada bayaraktaba sendong fangaktaba kaya sigi yenglaga handak chahigi sarkar da kagadawba Lupa lising kulhumdoi gi revenue adu lising taramatoi ga chamanga waina thizarage haina regional Pengba tenant fish farmer committee gi secretary Y Panchamani na ngasi Manipur press club ta paumi singa unaba mada phongdokre haujiko riba fiba masida lengak ta pungning changbiyu haina kayara khana haizaki balai khrabani hairiba pharmacy low pari yankhai da miyoi kuntra humdoina haujik thabak suduna leiribani amaromda organic livestock innovation OLI na fishery minister ga memorandum amagi makhada Fish farm asida livestock innovation program ama pangthokani haina tawribasi tawbiganu maramde farm asida thabak suzaraga imung pujari bani haina makhatana haiki laingak na sothuba matamda midyang changbiduna theliba pukri si amuk tawthopiduna nga thada ba yadribasi yahanbiyu haina phongdokhi Longmi gi wakat ngami gi wakat asibu mirai biganu loinana asigumlaba project asima phamaduda tawdana nabagi damakta sinbiyu ekoi bunu sibiyu ekoi gi Pukri luhan biu, ekoi gi pipam thokpa paisa ekoi pizerga hingnana ba honajage aduga hairiba program project asidi lairiba tangmuda lairi pumlenda lairi natragana atopa hangma bafam singma tawbiu haiba wafam sima ai ngasigi lainga ki puning singsinjari Swachh Bharat Mission ki makhada district administration Thawbal amadi PHED Thawbal na sinduna Swachh Hi Seva gi matangda
नोमगी ओइबा ओरिएंटेशन प्रोग्राम अमा ngasi DC थौबाल गे कॉम्प्लेक्स ता लैबा इलेक्शन काउंटिंग हॉल दा पांगथोखरे थौरम अदुदा थौबाल डिस्ट्रिक्ट की अध्यक्ष हाइना बेगम डेप्यूटी कमिश्नर एन वंदना देवी ADM L राधाकांता अमदे PHED मणिपुर के एडिशनल चीफ इंजीनियर L स्वामीकांता जिला परिषद मेंबर सिंह प्रधान सिंह अमदे मेंबर सिंह सरुगाखी प्लास्टिक फ्री ओइबा तरु तनानबा लेबाग अमा ओइहन्नबा लौखलकलिबा थौरांग असि माई पाकनबा जिला परिषद मेंबर प्रधान सिंह ना मियामदा वाखल ताहनबदा थौदांग लौबियु लमदम असिगे मियाम नसु अखोइगे कोइबदा अमदि पात तुरेल न चिंबदा फत्ता हौदी लंगथोकपगी हैनबी थादोकलगा मफम चाना थमलगा मरी लेनबा सिंगदा सिनबगी हैनबी थमिनसी हैनसु मियामदा अपील तौबगा लोइनना कैदौनुंगदा अखोइना थकना चानरिबा इसिंगदा फत्ता हौदी अमदि प्लास्टिक लंगथोकलोइदबनी हैना DC थौबाल एन बंदनाना थौरमदुदा हाइकी कुंभी पुलिस स्टेशन के मनुंग चंबा बिष्णुपुर डिस्ट्रिक्ट के वांगू सदांगखोंग लिथान मखोंग मणिपुर टुरेलदा नुपा अमा इसिंगदा लुखिबदगी थीबा खंगद्रे थौदोक थोकफमदगी फंगबा पाउना हाई लुखरिबा नुपा अदु सोरोखाइबम संजोय चाही निफु अपोकपा इबोम चाकवी चाइरेल मांगजिंगदगिनी ngasi nungthil pung 12 khara helakpada nga faba chatluraga turelda masa chamthokpa kumkhibadagi lukhibane laikai gi miyam amadi police personnel sing yauna thiba humbagi thabak kana chathari hari Kekman Water Supply Scheme के कमिटी ने सिंधुना PHE डिवीजन अमदे लमदम मदोंगे मियामगा स्वच्छता ही सेवा की मतंगदा वखल तामिनबगी थौरम अमा ngasi water supply scheme asige campus ta pangthokre thauram aduda PHED Manipur ge additional chief engineer L Swamikanta PHED Thobal ge executive engineer Khetrimayum Tombi assistant engineer L Deven amadi TH Sarasu Sarugake water supply scheme ge ising asi turel degi chingkhatlaga seasonary bani haiba asi wakhal da thambiduna kaidong nungda turelda amadi pukrida phatta haudi amadi plastic ki polam sing huntharoi da bani haina L Swamikanta na phongtokhi paugi marthana timba break amaga muk tawsari AIYF Manipur State Council na sinjaduna lamyanba luching purel hijam irawat ta tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan group Mahalten Imphal Manipuri gi sejak pisingna form humtang nobiduna asida upcoming singer singna saruk yabiu aduga masigi competition asi khalaliba sejak pising idi amna soba platform mo idini Manipur gi nongle inkhalak libi singna saruk yabiu kunmari na suba state level jananeta hijam irawat saithai break ki matung da makhata ba pau pisari work culture laihansi haina chinda khakta laubagi mahuta thabak oina utsi haina Bovon Technical and Skill Development BTSD Private Limited के chairman Naurem Navachandrana फोंदोखरे काचिंग पाजी लेकाई दलैबा BTSD की ब्रांच ऑफिस ता पांगथोकपा प्रधानमंत्री कौशल विकास योजना PMKVY की सेंट्रली स्पॉन्सर्ड स्टेट मैनेजमेंट CSSM कंपोनेंट की मखादा तोंगान बा ट्रेड सिंगदा ट्रेनिंग लोइरबा महाइरोई सिंगदा सर्टिफिकेट येंथोकपगी थौरम अमदा वाफमसी महांगना फोंदोखिबने थौरम अदुदा हानेगी मिनिस्टर हौजिकना सीनियर सिटीजन काचिंग की प्रेसिडेंट ओइरबा एन निमाइना थोइबा मिथुम DC काचिंग आरामबम बेलेंटिना हानेगी मिनिस्टर TH तोंबा SP काचिंग Y विक्टोरिया थबक्तगी पोथारबा प्रिंसिपल P कुंजो सुसरुग्याखी लमदमसिगी सेमिलोन फगनहनबा अमदी सेंथोक लेबा खुनायमा ओहेनबा होनबदा mahai masing hairaba amadi haitriba naha singbu skill development program singda ahenba pukning changduna honaba maru oi haina nabachandrana makhathaki aige amang chawe haiba he khangba namita class 8 9 10 he pass on namita aige amang se laiso hum tamjesan mana hayen lainga soba taragasu magi punsida hingona ba sinpham mama ai boy tambi hauda ba yada bani haibasi ngasi gi mero gi parents Mother's Pride Academy Kwak-Sifai na Sinduna School asida Science and Innovation for Sustainable Development haiba theme da numit huni pangthokadaba ahum suba mega event science exhibition ngasi hawtokre. Thoramadu da Directorate of Education SK Vigyan Mandir Officer O Mohindro
Vigyan Mandir Officer S. Ragini, School Asigi School Management Committee ki Chairman K. Devendra, Principal K.H. Basantana Singba Sarukyaki, School Asigi Principal K.H. Basantana, School Asina Angang Singidamak Program Asi Paikat Pagitangai Fadaba Singh, Pongdoki. Vigyan Mandir Officer S. Ragini na Pikliba School Sigi Class 4-5 Tamliba Mahairoi Singda, Hauzuk Lairiba Logsing Amadi Akiba Laitana, Makoina Putokliba Model Gimaramda, Wa Fongdok Pangamba Haibasi, Yamna Afaba Amani Hain Haiki. Vigyan Mandir Officer O Muhindrona, Asigumba Exhibition Singda Sarukyaraga, Anoba Idea Sing Lakadoribani Haina Hairaduna, School Lasigi Afaba Kongtang Sing Busintaki. Tha sigi tang Taramathoi, the Manipur gi nungtigi phongba pauche amada electronic media da UCO Bank Fubala branch ki customer Bishnupur district ki Nairen Saina dagi S Vijen Singh na UCO Bank pu miyamda lano hanna ba phonglakpa paw adugi matangda ngasi UCO Bank Fubala branch ta paw gi mifamama pangthokre mifama duda branch asi branch ki manager ki hais Karan Bala Devi na phongdokibada Bank asigi customer S Vijen Singh na mamang thagi tang kunmari ki numidangda IMPS Torga ICICI Mahilapur New Delhi da leiba account amada Lupa Lising Yankai Thaki Hariba Senfam Adu Fangde Hain Hairakpadagi Vijen Masamak branch asida August ki tang kuntarukta laktuna complain amatoraki complain adu process tobuda numit adu da technical da soiba leibana yakide maramaduna mahaki complain adu thangnaba numita amuk yabadagi thazakre Loinana Fubala branch ki maikai dagi su UCO Bank ki head office Kolkata da contact tawdaba yadabana mobile banking cell da contact su tawkre issue ase resolve tawdaba yadabana head office ki instruction gi matungina S Vijen gi email da su head office tagi lakpa mail khudingi copy adum tharibani adubo hairiba cheraga se da resolve tawba ngamdabagi maramdi customer na paisa thariba account asi UCO Bank ki account na tabana ICICI gi oiba amasung customer masamakna mobile banking tawbada ICICI account number gi ahanba masing 3474 da thagadaba du ona tainana 3437 na hoba account amada thakibani haibasi UCO Bank na tasengna khangbangamle Hauzik S Vijen gi complain asigi tang taba ma khangdringai media singda mahakna UCO Bank ki izat sokna ba wafam sing phongdolakpasi yaningde Hauzik su issue asigi matangda resolve tongnaba kana honaribani haiki Asomdagi instruction or information required oiba or akoina tawgadaba each and every step complaint se bu resolve tawnaba but in the meanwhile complaint se resolve tawdabagi maramdi actually it turned out that beneficiary account number si mana thagadaba number siga mana IMPS tawba matamda entry tawriba number siga digit ani ma chena bagi transaction se successful di hairaga atopa beneficiary da yogi bagi record se akoina clarify tawre Indian Consum Enterprises na lamdamasiki technology khaktamak season aduna saba digital paper cutting machine amadi metal plate cutting machine ngasi singzamai oinam tingel da laiba enterprises asigi sanglenda launch tawkre Maring Uparab Assembly Central Executive Assembly Affairs ki kumjali sing ani taramapan kunithoi gi thaupugadaba thomi sing ngasi laiching menau village Kanjal district ta pangthokpa thauram amada khankhre Chamagamapan Suba CRPF Battalion Sinduna Civic Action Program gi saruka moina Mongsangai gi miamda water storage tank kun yenthokre Tauramaduga Mari Lenana Battalion Sigi Commandant Vinod Kumar Haikibada Hauzik Lamdamasida Mayok Nariba Isingi Awaba Kaya si Karamakai Werabasu Kok Nabagi Pandamda Nong Ising Yoksinduna Thamongnaba CRPF na Darkar Labor Mui Sing Kangatuna Tengbanga CP Bani Haina Makataki One Manipur downloading piece na sinduna India Peace Memorial Complex ta uchara thabagi thauramama nasi pangthokre Sangai Express publisher Resikant Sapam One Manipur downloading piece ki advisor CH Ibohol namaru oiba miyoi singoina sarukyaduna uchara thabadu hodokhe
Chorphon, Heikru, Amadi Uhai Panba Using, Charakaya, India Peace Memorial Gi Campus Ki Manungda Thaki. Risikanta Fondo Kibada, Great Manipur Haiba Pandamda, Nomaizing Sing the Height Ladiba, Sanamahi Kiyong Yakoibada, Ahanba Oina, Utharba Matung, Ngasi Asina Anirak Suboina, Japan War Memorial Complex Asida, Uthabani Haiki. How's the Kamuk Sanamaki Pau from beginning? District Football Association DFA Thobalna Sinduna, Tasigi Nipandagi, Chauyaima Higher Secondary School Playground, Sanarkiba Ani Subamadi Ahum Suba Division Gi Football League Tournament, Lissing Anitaramapanda, Ngasi YDA 10 Tamasung UMFC Moising Mai Pakre. Puna Team Nipan na Group Ani Tok na Kaidok Laga Sanariba, Ani Suba Division Gi Match ta, YDA 10 Tana FFC Mela Ground Bu Goal Ahum Sinoda Maitiba Piki. Ani suba match tana ahum suba division gi UMFC Moising na CITYC Hairokpu goal ani shino da maithiba piki. Tournament asigi hayeng hanba match ta ani suba division gi AFC B athokpam ga UOC Uyal amadi ani suba match ta NGL Laurembam ga EEO Lamding ga sanagani. All Jiribam Sports Association Jiribam Nasinduna Jiribam Higher Secondary School da August Kuntra degi team Taramathoina Sarugyaduna Chatharakliba Tarataruk Suba Chanda Minunganbi Memorial Mini Boys Under 13 Football League Tournament Lisingani Taramapangi Ngasi Sanakiba Mari Suba Quarter Final League Round Match da BBA Chotobe Krana PSG Kalinagarbu Ani Amada Maithiba Pikre BBA ge goal ani adu mapan amadi kunmathoi suba minute C Banmawi na chanki PSG gi amata ngairaba goal aduna debit na kunhumdoi suba minute chanki bani hayeng PFC Fighthall amadi KSC Rani Veng sanagani ngasinung telefona kiba pauche singda kari kari maru iba paugaw kiba ge habidu mayam puna khangminasi Kangli Paki Maira, Mayai Kavani Samaru from the Mutanaba, Sarkar Shina, Akan policy Sem Bohanari, Chief Minister. Zero Bindro Sarmabu Amukana Chief Engineer Oina Puhanbi Yaroy, Robert Golmai, Drug Night Kogi Asoba Yeknabani Haiba, Masakanglasi, Governor, Ngasi, Cookie Black Degitorum, Pakshana Pantokre, Amom Zenil Kumanda, the Heroes of India, Mington Piduna, Ikai Kunakre, Gangla Pau, Police na Liquor Mayokta, Mass Drive Horgani, Praza Singsu, Nisha Tingna Bawarip Lobiro, Biren. Mebishana Mishigi Asengba Langalangil Putopiu, Maralaita Sing Tadopiu Haina, protest of Cray. Manipur drug trafficking Hengalakli, Mama Mapasing the Kalose, Governor. Bogzel, Nahasing the Sati Pivana, Hiram Kiada on Bapurakangangani, Governor. Sendong Kara Fangnaba, Misi Bayaba Karvato Gumsi, and Viren. School Authority na Lalam Drabadi, Fazin Kivasing Tadopiu. Pandam, Mayai Kaba Chinjak na Manghal Ibasing Asigi Matangda, Manipurgi CSO Sing Yauna. Miyam Gapuna Famina Duna Warip Amalomina C. Chief Minister. BD Voice of New India. Nahasing skill Henbana, Lai Rabigi Chang Hantan Bangamgani. Governor. I am the heart kraba Cookie Misam Samagani Justice Fangan Gadavani. Cookie in P. Walk at me from. Bebishana Mishigi Matanga, Marala Jadavasing, Jail the Tamjilivasi Tadopiu. Miyoi Karaki Badage, Langak na Marala Jadavasing, Jail the Fajin Duna Tamlamadi, Iho Santarakani. Aroy Bada Maru Mukana. ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯗ꯭ꯔꯒꯅ ꯃꯥꯡꯍꯟꯒꯗꯧꯔꯦ ꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯥꯖꯃꯥ ꯍꯞꯇꯨꯂꯥꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯊꯤꯡꯅꯕ ꯁꯔꯀꯥꯔ ꯑꯁꯤꯅ CSO ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯁꯤ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ Black Day gi thauram mafam kya da pangthukrai More Town da rally chatuna DC gi kuthang da Prime Minister da memorandum pisinkhrai amadi
miyam gi mihur oiriba sengna puchel sengna kathokpaga loinana thabak tawrabadi miyam nasu tawriba thabak adugi kanaba soidana fangani haina Minister Karam Shyamna fongdokre. Ngasigi oinadi matang asida Manipuri Pau losinjare paumiyeng tabiriba mayam punumakpu ASHAPRIYA namukana khurumjari. Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, Local, National, International, Sanabungi Paudam, Mahiro Singinamak, Maitai Mayekda, Akanana, Mapung Faraba Pau Singba, Lamjingba Times, Lamjingba Times. Isa Isagi Pau set Hadariba Hawker Singda Haibiraga, Lobiba Yaragani. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more